기본적이면 jadi sebelum ilmu benar chicken 뭐냐 chicken thùng 뭔가 부자래 안 대신 한타하게 그러면 자가 부자라게 딱지 소리함 좀 좋아 아 그래? 어. 응.
ꯃꯁꯤꯗꯤ ꯆꯥꯔ ꯈꯪꯉꯦ ꯃꯩꯇꯩꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯎꯔꯦꯍꯦ ꯉꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯃꯣꯛꯇꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯅꯠꯇꯦꯗ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯁꯥꯕ ꯋꯥꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯂꯥꯏ ꯈꯨꯔꯨꯝꯖꯒꯦ ꯃꯌꯥꯝ Thank you.